Manipur Theatre ki lamdam masak takpada achauba thongtang loriba Rupmahal Theatre ki complex matamga channaba mawongda lupa crore mari changna semgatlagani haina Chief Minister N.Biren na phongdokre. Wafamasi Kwairakpam Biswamitra ge lamjing lamtak makhada iningthau Kulachandra haina mingthonba drama ge premiere show ge thorumga mari lenana phongdokhibane. Chief Minister Artist Singh tengbang makhada Rupmahal Theatre ge Chanigani Futarurak Shuba Oina Puthokpa drama iningthau Kulachandra miyamda khudol tambagi thoram aduda Social Welfare Minister Haikam Dingo amade Rupmahal Theatre Imphal ge Secretary Hidang Mayum Achauba Sarmana thoram mapu oina saruk yakhe. Tharamadugui matangda wangang laduna Chief Minister na makhata na hai lamdam mama sakta ko matamda theater na achauba thongdang lori masigi mathakta ahal laman singda thogalon khangna chatpa ngame hojik lamdam asida thaksi khasi ipa ipugi puwari kauthoknarakpa asina aikhoi asi kadomda chatlibano haiba khangdabagi phibam amada leiri masibu kharada oina su chumthoknaba hotnaba amade matam amagi ipa ipu athauba singna lamdam asigidamak kadai fawba leplami haiba adu hojiki tungi mirolda khanganba mathau tari ngasi miyamda khudol tamliba iningthau Kulachandra ge drama asinasu haurakliba singi thauna haptuna maraibak mazati nuksiba miyoi amamam oiba ngamgane amaromda mamang thakki chahi kyadagi Manipur muthatnaba honaramliba yumlonnaba oiriba sing asigi tainaba sarukta fencing kharamdaba haiba ase tasengna lamdam asigi oina laibak thibane tawgadaba kaya ama tawramdaba asina hojek Manipur tang tadaba fibam amada leiribane adumakpu ngasi khara waba asina tungi mirolda santi leina hingba ngamba ngamlagani hairaduna leibak amadi mazati gidamak matam chupada leptuna leiri haina Chief Minister na makata na phongdokhi. Iningthau Kulachandra gi si magi wari se taruraga kaya da moi kai ningai no amuk maitei masa moina aina khangdaba wari do Delhi gi leader sina khangami aina thiru daba poto Delhi gi leader sina thirui masi masi amna ikhoida ai gi marakta yawi manga tara ama thiru ba yawi but in general ai gi ipai pu du kai da urige sin nong mata Andaman Nicobar salaga koi hangude thiru de khara natana mina Japan gina British gina masida sangra pase laga sai khuding sai da moi mafam semna sada na to Maharaj Kulachandra na lawrong gi ba madu gi mate role khara dai point amani khakne engonda yamna strike to bo se point amani khakne madu dagi ne ina Maharaj Kulachandra gi ma se khoi puthok da ba yaroi ma gi wari se khangan da ba yaroi pithribi da khangan da ba yaroi adu ganga si miron da khangan da ba yaroi na ai khoi gi medium si karai da na khwai phagada ge na sum khalap kan ha nai khoi gi si drama si am popular wer mi se khoi sida angang oina khoi Bir Tikendrajit ki Thangal General gi khoi gi ningta adugumba 13 August khoi yengba dum lakhi atamdu da amna tawna madu dai da pi ki khoi gi thrill madu gi khoi da khuji phawdu su dum lei haida anu hoji ki lei ri bai cha sing youth sing kari kari sida gaw graba dum na tawraba khoi gi ipai pu gi puwari se ningsing han da kar lei brain kan ba da gi aina masi si masimda tawbiyo haida nai haiji ki bani mayamda maduma thugai khokai ba semgat pada yelhan ba leirano handak sahi da crore anima mathangi sahi da crore anima crore mani changne masi gi se sagala wa madu mai tawramaga aduga hujiki poche message am kanga sigi young generation da pi se haibani